Christian Laichat Chatpa Singi Maru Oiba Kumhai Christmas Matamna Lakpa Asida Christmas Colors Committee Tamenglongi Lusing Makhada Town Churches Singna Sogat Piduna Tamenglong Town da Decoration Christmas Carol Amadi Event Christmas Kaya Chathaduna 25th December bu ngainari Marak Asida Chelon Baptist Church Tamenglongna Chatkiba December Tang Ahumgi Ayukta Pastor Reverend Singliang Gangmaina Lusingduna Kaithel Amadi Bazar Karakpa Misingda Pre-Christmas Celebration Gi Saruk Ama Oina Yenjang Napi Ahaw Othum Sanga Chingba Yenduna Harauba Phongdokpa Message Kaya PBK Matam Aduda Chelon Baptist Church Choir na Kaithel Manakta Isai Kaya Saktuna Meyamda Yaipa Paujel PBK Christmas season na Lakpa Asida Tamenglong District Headquarter Gi Lekai Kayada Cleanliness Drive Amadi Lighting Kaya Taunari Merry Christmas Amadi New Year 2025 bu Ngairingai matam asida Manipurda Leiba Jat Pumnamak Santi Laina Lainadaba Appeal Tauraduna Ban Strike Chathadanaba Meyamda Discipleship Baptist Church Tamenglongi Pastor Damsing Gangmaina Asomna Phongdorakli Taibang Mioibagi Punsida Kwai Harauba Yai Paraba Numit Ingtabagi Jubras Taibang Pal Sida Khongda Birakhiba Numit 25 December 2024 Matamgi Khongchat Yawol Matung Inna Pubirak Le Merry Christmas Christmas Asina Jati Bijati Dharma Khaidana Ingtaba Tangdo Leitaba Mihat Mipul Leitaba Lamdam Oirasano Jisuna Hai Aigi Ingtaba Nakhoida Pibi Taibang Panbana Pibagumna Aina Nakhoida Pibide Nakhoi Pungning Olang Onsauba Taudasano Aduga Kiba Oidasano Jahon Panduptara Mari Pada Kuntare Christmas Pu Khaurangna Ngaijariba Miyoi Cha Kayana Yumda Lambi Sorokta Khungangda District Sohor Khudingda Ningthiraba Mamal Yamlaba Lighting Fajaraba Laiteng Kayana Pukningbu Harau Mathoi Kahan Biduna Lairi December Haiba Tha Asibu Matamgi Khongchatna Pubirakle Adubu Matamna Amuksu Puduna Satkigani Kanagumba Lupsingna December Manung Asida Athingba Apanba Ban Strike Bibidana Basu Nolukjari Tabiriba Khwai Tarabu Punsi Nungsangba Ingtha Tapthaba Pubirakpa Oirasano Lakadauriba December 14, 2024 Saturday Numit Asida Adventure Club Tamenglong Aki 2nd Edition Tamenglong Christmas Marathon Chengadori Marathon Asibu Endurer Rainforest Club Tamenglong Pathfinder Decathlon 9 to 5 Shop Limtong Gym The Gun Female The Tamenglong Times Dacham Partner Tauduna Chathagadori Hairiba Tamenglong Christmas Marathon Asida District ki Government Officials Sing Church Leaders Sing Civil Society Organization ki Leaders Sing School College ki Satra Satri Sing Amadi Sahi Tranipan Henkhraba Mi Kayana Saruk Yagadori Satkhiba Sahi 2023 da Ahanba Oina Pangthokhiba Tamenglong Christmas Marathon Aduda Miyoi Chamari Mukna Saruk Yabikhibani Marathon Asi Manipura Santi Lainanaba Community Mayamna Amana Amabu Ikai Khumnabaga Loinana Prabhu Jisu Kristana Taibang Pan Asida Sahi Lising Anigi Mamangda Lakhiba Adugi Harau Nungaiba Message Adu Mayamda Pibaga Loinana Pangthok Kadori